Afaba Kunayama Oinaba Hotnabada, Media Nasu from Tokpatodang Lowry. Hena Machin Tumba, Media Oinaba Hotnabada, Miam Nasu support Tobio Haina, Editors Guild Manipuri President, Kogendra Homdram na Fongdokray. Wafomasi ngasi Imfalgi Konung Mamangda Laiba, Manipur Dance College the Pangto Kiba, Media Conclave with Hericoun Gi Tauramda, Kogendra na Fongdokibani. Ethno Heritage Council Hericoun na Senduna Achangba Kunayama Sembada Media gi Thaudang Hai Bihiram da Pangthokiba Thauramada Sangai Express Manipur gi Pauchegi editor Shu Oidiba Kogendra na Makha Taraduna Manipur da Laidiba Media Singasi Manung Amasung Mapandagi Lakpa Safu Kaya na Maram Oiduna Awaba Kaya Mayoknei Media sing na pairiba kolom asi thangdagi shuhena thawi hainarabasu kolom gi machin asi akanba posak amada yungshinbagi fibam amada laidi Media na fangba I pau khudingmak loina fongba yadaba haiba amasu laibana karigumba matamda pau phongbada tungmang yengduna khunai asagi yaifanabagidamak pau phonglibani Media na lawriba thaudang asida CSO singi maikai shu khunai asi achumba maikai da punaba makhatana chapchaba thaudang lawmina shi haina appeal tawki Loina na All Manipur Working Journalists Union amadi Editors Guild of Manipur da registered tawdaba media outlet kaya thoraktuna edit tawdaba pau kaya fongjilakpana khunai asida pirakliba chaitheng singi matangdasu mahakna nungnang ba fongdokladuna hairiba media sing asi police na kaukhatuna awafamda tarakpa matamda makhoi asi registered tawdaba media oibana amju amadi EGM na mateng pangbada khudongchadaba kayasu mayoknei haina nungaitaba fongdokhi Thauramadu Damjugi President Bijoy Kakching Tabam Hericoun gi President Y Surjit Kumar Amadi Lubasigi Thongmi Singna Sarugyake Thauramadu da media personnel Singh Desu Hericoun gi Maikai digi achamba khudol piduna ikai khumnake Media se kolom je thang digi he thoni ya ke na ba apni kolom je jo plaster ki phor da se ni chala ta ko ke mondi to ko ke na ma se sai ki jo hai ko external internal force na ya se ko da ne khai da pose se ko yang na wa ani ko ki so khang ye ha na ani lo wa ko loi na khai ya de ni ko ni o ke ra ma de ni Tongan bus ko ni yo gera mo ko yo gera le bis bis yo na sin na china hai na padi ya ba ko ni itho da ke ra ka ra da ba ko de so pa so sai de so pa ko ja te yo na so pa da ba do ma ya ma le ka da ko se ni ya na pre pa da ya da ma ya ma so la